ꯍꯩꯖꯜꯂꯒ ꯀꯩꯝ ꯀꯥꯟꯅꯗꯦꯁꯦ ꯃꯣꯏ ꯁꯤꯒꯨꯝꯕꯁꯤꯅ ꯑꯣꯠꯅ ꯊꯝꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯂꯣꯏꯔꯦꯀꯣ ꯕ꯭ꯂꯥꯎꯁ ꯇꯨꯕꯁꯦ ꯃꯥꯏ ꯗꯤꯖꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯃꯣꯇꯤꯒ ꯃꯌꯥꯝ ꯅꯞꯄꯦ ꯗꯤꯖꯥꯏꯟꯁꯤꯁꯨ ꯐꯖꯔꯦ ꯌꯥꯝꯅ ꯃꯉꯣꯟꯗ ꯂꯤꯠꯂꯒ ꯑꯣꯏꯅ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝꯁꯤꯅꯦꯀꯣ ꯐꯥꯏꯅꯦꯜ ꯂꯨꯛꯇꯣ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦꯀꯣ ꯖꯦꯟꯗꯦꯝꯒ ꯁꯤꯅ ꯎꯔꯤ ꯑꯄꯥꯛꯄꯤꯗꯣ ꯉꯥꯟ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯦ ꯅꯨꯡꯉꯥꯏꯕ ꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯏꯚꯤꯅꯤꯡ ꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ ꯑꯗꯣ ꯕ꯭ꯂꯣꯛ ꯐ꯭ꯔꯦꯁ ꯕ꯭ꯂꯣꯛ ꯑꯃ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤ ꯂꯥꯛꯑꯦꯕ ꯍꯟꯗꯛꯇꯤ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯩꯒꯤ ꯋꯥꯆ ꯇꯥꯏꯝ ꯀꯩꯀꯥ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯗꯣ ꯂꯣꯏꯅ ꯗꯥꯎꯟ ꯆꯥꯔꯦ ꯍꯥꯏꯔꯤꯅꯦ ꯑꯩꯒꯤꯁꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯔꯛꯀꯦꯀꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤ ꯂꯥꯛꯏ ꯉꯁꯤꯁꯦ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤ ꯂꯥꯛꯏꯅꯣ ꯍꯥꯏꯕꯗ ꯁꯣꯏꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯋꯥ ꯉꯥꯡꯕꯁꯦ ꯀꯔꯤꯒꯤ ꯂꯥꯛꯏꯅꯣ ꯍꯥꯏꯕꯗ ꯉꯟꯅ ꯕ꯭ꯂꯥꯎꯁ ꯇꯨꯍꯟꯗꯣꯔꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯗꯤ ꯁꯔꯁ꯭ꯋꯇꯤ ꯄꯨꯖꯥꯗꯣ ꯃꯥ ꯀꯣꯏꯊꯗꯣꯔꯤ ꯍꯥꯏ ꯐꯅꯦꯛ ꯐꯤꯗꯨꯛ ꯂꯧꯕꯁꯨ ꯂꯥꯛꯏꯅꯦ ꯃꯥꯏꯁꯦ ꯑꯗꯨꯒꯤ ꯃꯌꯥꯝ ꯍꯩꯖꯟꯕꯁꯦ ꯀꯩꯝ ꯀꯥꯟꯅꯗꯦꯁꯦ ꯃꯣꯏꯁꯤꯅ ꯑꯣꯠꯅ ꯂꯩꯗꯣꯏꯅꯤ ꯍꯩꯇꯅ ꯁꯨꯝ ꯍꯤꯞꯄꯒ ꯆꯥꯕꯒ ꯑꯗꯨꯒ ꯊꯣꯡꯕꯒ ꯇꯧꯅ ꯁꯨꯝ ꯂꯩꯕꯗꯨꯅ ꯐꯔꯦ ꯈꯔ ꯍꯩꯖꯜꯂꯒ ꯀꯩꯝ ꯀꯥꯟꯅꯗꯦꯁꯦ ꯃꯣꯏ ꯁꯤꯒꯨꯝꯕꯁꯤꯅ ꯑꯣꯠꯅ ꯊꯝꯗꯣꯏꯅꯦꯕꯀꯣ ꯀꯩꯅꯣꯝ ꯍꯥꯏꯔꯣ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯂꯥꯛꯑꯣ ꯕ꯭ꯂꯥꯎꯁꯀ ꯇꯨꯕꯤꯔꯣꯏ ꯅꯠꯇꯗꯤ ꯋꯥ ꯈꯨꯗꯤꯡꯒꯤ ꯇꯣꯔꯆꯔꯅꯤ ꯅꯉꯣꯟꯗ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯍꯧꯖꯤꯛ ꯑꯗꯣ ꯀꯩꯅꯣ ꯆꯦꯡ ꯇꯤꯡꯉꯤ ꯃꯌꯥꯝ ꯅꯨꯡꯊꯤꯟꯗ ꯀꯩꯅꯣ ꯑꯌꯨꯛꯇ ꯇꯤꯡꯉꯝꯕꯅꯦꯕ ꯑꯗꯣ ꯃꯣꯏ ꯚꯥꯄꯣꯇꯤꯌꯥ ꯄꯤꯊꯥ ꯍꯥꯏꯅ ꯑꯁꯥꯃꯤꯁ ꯌꯥꯝ ꯍꯧꯕꯅꯤ ꯑꯗꯣ ꯅꯍꯥꯟ ꯕꯤꯍꯨꯗ ꯑꯩꯅ ꯍꯧꯈꯤꯑꯕ ꯑꯗꯣ ꯍꯥꯎꯁꯨ ꯍꯥꯎꯈ꯭ꯔꯦ ꯑꯗꯣ ꯃꯩꯗ ꯍꯧꯒꯦꯀꯣ ꯒꯦꯁ ꯇꯤꯡꯒꯅꯤ ꯒꯦꯁꯇ ꯀꯨꯏꯅ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯅꯍꯥꯟꯒꯤꯗꯨꯁꯨ ꯃꯩꯗ ꯍꯧꯈꯤꯕꯅꯤꯅꯦꯕꯣ ꯀꯩꯒ ꯑꯗꯣ ꯇꯤꯡꯉꯤ ꯑꯗꯨꯗꯣ ꯄꯦꯁ ꯀꯩꯀꯥ ꯁꯦꯝ ꯈꯣꯠꯅ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯊꯕꯛ ꯋꯥꯠꯂꯦꯕ ꯖꯨꯕꯤꯒꯗꯣ ꯈꯣꯛꯇ꯭ꯔꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯕ ꯈꯪꯗꯦ ꯑꯗꯣ ꯇꯧꯔꯛꯑꯒꯦꯀꯣ ꯇꯞ ꯇꯞꯅ ꯌꯦꯡꯃꯤꯟꯅꯁꯤ ꯅꯦꯛꯁꯠꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯗꯣ ꯏꯄꯥꯝꯗꯩꯁꯨ ꯀꯩꯀꯩꯅꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯨꯝꯗ ꯄꯥꯜꯂꯦꯅ ꯌꯣꯡꯆꯥꯛꯇꯩ ꯀꯩꯗꯩ ꯄꯤꯔꯛꯄꯅꯤ ꯑꯗꯨꯁꯨ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯣꯔꯛꯑꯦꯕ ꯌꯦꯡꯁꯤ ꯌꯦꯡꯉꯨꯔꯁꯤ ꯍꯩꯖꯅꯤꯡꯗ꯭ꯔꯦ ꯀꯩꯒꯨꯝꯕ ꯂꯣꯏ ꯀꯥꯎꯊꯣꯛꯑꯁꯤꯔ ꯈꯪꯗꯦ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦꯀꯣ ꯖꯦꯟꯗꯦꯝꯒ ꯁꯤꯅ ꯎꯔꯤ ꯑꯄꯥꯛꯄꯤꯗꯣ ꯉꯥꯟ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯦꯕ ꯁꯤ ꯃꯣꯏ ꯃꯌꯥꯝ ꯄꯥꯜꯂꯤ ꯍꯥꯏ ꯆꯥꯕꯤꯗꯦ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯏꯅꯦꯝꯕꯣꯛꯀꯩꯒ ꯑꯩꯈꯣꯏ ꯌꯨꯝꯗꯤ ꯂꯣꯏ ꯆꯥꯔꯦꯀꯣ ꯉꯥꯟꯅ ꯄꯥꯝꯃꯤ ꯌꯥꯝꯅ ꯌꯣꯡꯆꯥꯛꯁꯤꯅ ꯃꯔꯨꯝꯗꯤ ꯆꯪꯗ꯭ꯔꯤꯀꯣ ꯈꯣꯠꯅ ꯆꯥꯕꯩ ꯆꯥꯡꯗꯒꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯄꯤꯕꯤꯔꯦ ꯅꯍꯥꯟꯋꯥꯏ ꯂꯣꯏꯕꯇ ꯉꯥꯏꯔꯤ ꯉꯔꯥꯡꯗꯣ ꯑꯗꯣ ꯅꯍꯥꯟꯋꯥꯏꯁꯨ ꯄꯤꯔꯛꯅ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯉꯔꯥꯡꯇ ꯑꯗꯨꯅ ꯁꯤꯃꯨꯛ ꯄꯤꯔꯦ ꯂꯥꯡꯕꯅ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨ ꯁꯤꯅ ꯆꯨꯅꯤ ꯑꯗꯨꯗꯩꯗꯤ ꯏꯃꯥꯟꯅꯕꯤ ꯑꯃꯗ ꯐꯣꯟ ꯇꯧꯔꯒ ꯃꯥꯒꯤ ꯂꯩ ꯒꯥꯔꯗꯦꯟ ꯌꯥꯝ ꯊꯥꯏꯑꯕ ꯃꯉꯣꯟꯗ ꯈꯔ ꯄꯤꯕꯤꯔꯣ ꯍꯥꯏꯅ ꯃꯌꯥꯝ ꯄꯤꯕꯤꯔꯦ ꯃꯥꯁꯨ ꯃꯌꯥꯝ ꯌꯥꯝꯃꯦ ꯖꯥꯠ ꯃꯈꯜ ꯃꯈꯜꯒꯤꯅꯤ ꯁꯤꯁꯨ ꯊꯥꯒꯅꯤ ꯍꯧꯖꯤꯛ ꯊꯥꯔꯣꯏ ꯑꯌꯨꯛꯇ ꯀꯩꯅꯣ ꯊꯥꯔꯅꯤ ꯁꯟꯗꯥ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯆꯦꯡ ꯇꯤꯡꯕꯗꯣ ꯃꯌꯥꯝ ꯑꯌꯨꯛꯇ ꯇꯤꯡꯉꯝꯃꯤꯅꯤ ꯁꯤꯒ ꯂꯩꯔꯦ ꯑꯅꯧꯕ ꯆꯦꯡꯅꯦꯕ ꯆꯅꯧ ꯇꯪꯕꯩ ꯉꯁꯤ ꯂꯥꯏ ꯀꯠꯂꯦ ꯃꯆꯥ ꯊꯣꯏ ꯇ꯭ꯌꯨꯁꯟ ꯆꯠꯈꯔꯦ ꯕꯥꯏ ꯆꯣ ꯅꯨꯡꯗꯥꯡꯗ ꯂꯥꯛꯇꯣꯏꯅꯤ ꯆꯣ ꯕꯦꯛ ꯃꯆꯥ ꯑꯃ ꯃꯌꯥꯝꯅ ꯁꯤ ꯂꯣꯟꯅ ꯂꯣꯏꯁꯜꯂꯦ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯗꯤ ꯁꯤꯁꯦ ꯅꯝꯁꯤꯟꯕꯒ ꯂꯣꯏꯗ꯭ꯔꯤꯗ ꯌꯦꯜꯂꯣ ꯀꯂꯔꯒꯤꯅꯤ ꯃꯆꯥꯅꯤꯗ ꯃꯈꯥꯗ ꯆꯥꯎꯍꯜꯂꯤꯕ ꯊꯝꯕ ꯅꯨꯡꯉꯥꯏꯕ ꯁꯤꯅ ꯖꯨꯕꯤ ꯈꯣꯛꯍꯜꯂꯤ ꯏꯅꯥꯎꯅꯨꯄꯤ ꯀꯩ ꯁꯥꯟꯅꯩꯕ ꯃꯊꯨꯟꯗ ꯂꯩꯔꯦ ꯊꯤ ꯐꯪꯗ꯭ꯔꯤꯁꯦ ꯑꯃꯨꯛ ꯃꯊꯨꯟꯗ ꯂꯩꯔꯦ ꯄꯥꯝꯕꯤ ꯍꯧꯔꯦ ꯍꯧꯁꯅꯨ ꯂꯤꯔꯦ ꯖꯨꯕꯤꯗꯣ ꯈꯔꯝꯃꯗꯤ ꯍꯧꯔꯝꯗꯣꯏꯅꯤ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯖꯨꯕꯤ ꯄꯥꯝꯕꯤ ꯅꯠꯇ ꯑꯅꯤꯅꯦ ꯌꯥꯝ ꯐꯖꯅ ꯄꯥꯝꯕꯤ ꯍꯧꯔꯦ ꯍꯧꯅꯕꯤ
ꯐꯔꯝ ꯃꯔꯣꯏ ꯃꯅꯨꯡꯗ ꯀꯩꯅꯣꯝ ꯄꯨꯔꯛꯎꯁꯨ ꯖꯨꯕꯤꯁꯦ ꯈꯣꯛꯂꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯇꯣꯡ ꯆꯣꯡꯉꯝꯕꯗꯨꯒꯅꯦ ꯐꯕꯗꯤ ꯈꯔ ꯋꯥꯠꯂꯦ ꯑꯗꯣ ꯃꯀꯨꯒ ꯈꯣꯛꯇꯣꯛꯅ ꯂꯣꯏꯔꯦ ꯑꯗꯣ ꯒ꯭ꯔꯦꯟ ꯇꯧꯔꯛꯑꯒꯦꯀꯣ ꯒ꯭ꯔꯦꯟꯗꯔꯗ ꯇꯛꯑꯒ ꯍꯧꯖꯤꯛ ꯉꯧꯔꯛꯑꯒꯦ ꯆꯤꯅꯤ ꯑꯉꯥꯡꯕꯒ ꯑꯗꯨꯒ ꯁꯤꯒꯩ ꯆꯦꯡꯁꯤꯁꯨꯅꯦ ꯒ꯭ꯔꯦꯟꯗꯔꯗ ꯇꯛꯂꯛꯑꯒꯦ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯗꯩꯃꯤꯟꯅꯁꯤ ꯃꯌꯥꯝꯁꯤ ꯄꯦꯁ ꯁꯦꯝꯕ ꯂꯣꯏꯔꯦꯀꯣ ꯆꯦꯡꯗꯣ ꯇꯛꯑꯦ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯒ ꯑꯗꯨꯒ ꯁꯨꯖꯤꯁꯨ ꯍꯥꯞꯄꯦ ꯑꯗꯣ ꯑꯣꯠꯈꯥꯏꯕ ꯂꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛ ꯕꯦꯀꯤꯡ ꯄꯥꯎꯗꯔꯁꯦ ꯍꯥꯞꯄꯅꯤ ꯈꯔ ꯕꯦꯀꯤꯡ ꯄꯥꯎꯗꯔꯁꯨ ꯑꯗꯨꯒ ꯁꯨꯝ ꯃꯤꯅꯤꯠ 10 ꯔꯣꯝ ꯀꯨꯞꯁꯜꯂ ꯊꯝꯒꯦꯕ ꯃꯤꯅꯤꯠ ꯉꯥꯏꯔꯦꯀꯣ ꯇꯟꯁꯦ ꯐꯖꯅꯅꯦ ꯄꯣꯛꯊꯣꯛꯅꯕ ꯍꯥꯏꯅꯀꯣ ꯑꯗꯣ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯃꯩꯗ ꯇꯧꯔꯨꯅꯦꯕ ꯖꯨꯕꯤꯁꯨ ꯉꯧꯕ ꯂꯣꯏꯔꯦ ꯏꯅꯥꯎꯅꯨꯄꯤꯅ ꯒ꯭ꯔꯦꯟꯗꯔꯗ ꯇꯛꯅ ꯃꯌꯥꯝ ꯖꯨꯕꯤ ꯃꯇꯨꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯗꯣ ꯒ꯭ꯂꯥꯁꯁꯦ ꯊꯜꯂꯛꯀꯅꯤ ꯕꯦꯀꯤꯡ ꯁꯣꯗꯥ ꯌꯥꯎꯕꯅꯤꯅ ꯑꯗꯣ ꯁꯤꯁꯦ ꯃꯌꯥꯏꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯃꯌꯥꯝ ꯏꯁꯇꯤꯝ ꯇꯧꯅ ꯂꯣꯏꯔꯦ ꯏꯅꯦꯝꯕꯣꯛꯅ ꯀꯛꯈꯔꯦ ꯁꯨꯃꯥꯏꯅ ꯆꯥꯒ ꯊꯛꯄꯗꯁꯨ ꯍꯥꯎꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯦꯟꯗꯦꯜꯁꯨ ꯄꯥꯟꯕ ꯂꯣꯏꯔꯦ ꯕꯦꯒꯁꯦ ꯌꯥꯝ ꯐꯖꯔꯝꯃꯦ ꯀ꯭ꯌꯨꯠ ꯑꯣꯏꯅꯀꯣ ꯑꯗꯣ ꯕ꯭ꯔꯥꯎꯟ ꯀꯂꯔꯒꯤ ꯃꯥꯒꯤ ꯁꯤꯁꯦ ꯂꯩꯔꯣꯡꯁꯦ ꯁꯨꯝ ꯊꯣꯛꯑꯦꯀꯣ ꯁꯨꯃꯥꯏꯅ ꯁꯤꯝꯄꯜꯗ ꯃꯌꯥꯝ ꯂꯣꯏꯔꯦꯀꯣ ꯕ꯭ꯂꯥꯎꯁ ꯇꯨꯕꯁꯦ ꯃꯥꯏ ꯗꯤꯖꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯃꯣꯇꯤꯒ ꯃꯌꯥꯝ ꯅꯞꯄꯦ ꯗꯤꯖꯥꯏꯟꯁꯤꯁꯨ ꯐꯖꯔꯦ ꯌꯥꯝꯅ ꯃꯉꯣꯟꯗ ꯂꯤꯠꯂꯒ ꯑꯣꯏꯅ ꯎꯠꯂꯛꯑꯒꯦ ꯁꯤꯁꯤꯅ ꯃꯥꯒꯤ ꯊꯧꯔꯤꯗꯨꯒ ꯂꯠꯀꯟ ꯍꯥꯞꯄꯦ ꯃꯅꯤꯡꯗꯀꯣ ꯁꯤꯁꯦ ꯃꯃꯥꯡ ꯑꯣꯏꯗꯣꯏꯅꯤ ꯏꯁꯇꯣꯟꯒꯁꯦ ꯅꯞꯄꯤꯔꯦ ꯁꯨꯃꯥꯏꯅ ꯀꯥꯔꯦꯟꯒꯤ ꯒ꯭ꯂꯨꯒꯟꯁꯤꯅ ꯅꯞꯄꯤꯅꯤ ꯍꯧꯖꯤꯛꯇ ꯂꯣꯏꯔꯛꯏ ꯃꯌꯥꯝ ꯁꯟꯗꯥ ꯇꯥꯔꯦꯕꯀꯣ ꯑꯩꯁꯤ ꯑꯌꯨꯛꯇꯩ ꯇꯨꯔꯩꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤꯅ ꯆꯥꯛꯀ ꯊꯣꯡꯉꯤꯅꯤ ꯕꯥꯔꯣꯗ ꯑꯗꯣ ꯂꯤꯠꯂ ꯌꯦꯡꯁꯤꯀꯣ ꯃꯑꯣꯡ ꯇꯥꯅ ꯐꯖꯔꯕꯅꯤ ꯆꯥꯏꯔꯤ ꯃꯌꯥꯝ ꯃꯝꯃꯦ ꯑꯩ ꯗꯨꯞ ꯊꯥꯔꯨꯗ꯭ꯔꯣꯕꯅꯤ ꯃꯌꯥꯝ ꯁꯤꯅꯦꯀꯣ ꯐꯥꯏꯅꯦꯜ ꯂꯨꯛꯇꯣ ꯑꯗꯣ ꯃꯅꯤꯡ ꯑꯣꯟꯊꯣꯔꯛꯑꯣꯅ ꯈꯔꯁꯨ ꯃꯅꯤꯡꯒꯤ ꯗꯤꯖꯥꯏꯟꯁꯤꯅ ꯁꯨꯃꯥꯏꯅ ꯍꯨꯛ ꯄꯥꯜꯂꯦ ꯑꯣꯟꯊꯣꯔꯛꯑꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯣꯅꯨꯁꯦ ꯑꯣꯖꯥꯏ ꯆꯠꯇꯣꯏꯅꯦꯕ ꯃꯥꯏ ꯕꯦꯒꯁꯦ ꯁꯨꯃꯥꯏꯅꯅꯦ ꯄꯦꯛꯀꯤꯡ ꯇꯧꯔꯒ ꯍꯥꯡꯗꯣꯛꯑꯒ ꯁꯤꯒ ꯊꯝꯃꯝꯃꯤꯕꯀꯣ ꯐꯤꯒ ꯌꯥꯎꯔꯤꯅꯤꯀꯣ ꯁꯤꯁꯦ ꯑꯩꯅ ꯄꯨꯁꯜꯂꯛꯏꯅꯤ ꯀꯔꯤ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗ ꯁꯤꯒꯅꯦ ꯍꯧꯗꯣꯡ ꯃꯆꯥ ꯄꯣꯛꯁꯟꯅ ꯃꯥꯏ ꯐꯤꯔꯣꯜꯁꯦ ꯂꯣꯏꯅ ꯃꯣꯠꯂꯦ ꯅꯨꯡꯉꯥꯏꯕꯤꯗꯦ ꯁꯥꯎꯅ ꯂꯩꯔꯦ ꯃꯥ ꯌꯥꯝ ꯅꯣꯛꯅꯤꯡꯅ ꯊꯥꯖꯗꯅ ꯑꯩ ꯍꯧꯖꯤꯛꯇ ꯕꯦꯒꯇꯩ ꯄꯨꯔꯒ ꯑꯩꯅ ꯈꯥꯗ ꯊꯝꯃꯣꯏꯅꯤ ꯍꯧꯗꯣꯡꯗꯣ ꯎꯠꯀꯦ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯑꯗꯣ ꯃꯆꯥ 3 ꯄꯣꯛꯏ ꯃꯆꯥ ꯊꯣꯡꯉꯤꯅ ꯀꯩꯅꯣ ꯑꯁꯤꯒ ꯑꯌꯨꯛꯇ ꯊꯥꯔꯝꯃꯤꯅꯤ ꯑꯁꯤꯒ ꯄꯣꯛꯎ ꯍꯥꯏꯅ ꯑꯩꯅ ꯎꯠꯂꯝꯃꯤꯕ ꯑꯗꯣ ꯄꯣꯛꯇꯦ ꯃꯥꯁꯤꯒ ꯃꯤ ꯕꯦꯒ ꯃꯅꯨꯡꯗ ꯆꯪꯅ ꯂꯣꯏꯅ ꯐꯤꯔꯣꯟꯁꯤꯡꯗꯣ ꯁꯨꯗꯗꯤ ꯌꯥꯔꯔꯣꯏ ꯑꯃꯅ ꯉꯁꯤ ꯆꯠꯇꯣꯔꯦ ꯍꯥꯏꯅ ꯐꯦꯡꯅ ꯂꯩꯔꯒ ꯃꯥ ꯑꯃꯁꯨ ꯇꯧꯏ ꯁꯧꯔꯕ ꯍꯧꯗꯣꯡ ꯃꯄꯤ ꯑꯃ ꯂꯩꯔꯦ ꯁꯤꯗꯁꯨ ꯍꯣꯏ ꯄꯥꯏꯅꯨ ꯈꯣꯠꯂꯛꯀꯅꯤ ꯁꯥꯎꯔꯛꯀꯅꯤ ꯇꯧꯅꯨ ꯏꯁ ꯑꯃꯅ ꯁꯣꯝꯗ ꯇꯥꯈ꯭ꯔꯦ
ꯆꯠꯁꯤ ꯈꯔꯁꯤ ꯁꯥꯎꯔꯛꯑꯅꯤ ꯕꯤꯂꯤ ꯃꯃꯥ ꯁꯥꯎꯕꯅꯤ ꯌꯥꯝꯅꯒ